Chandel District Police 8 MR Forest Department amadi 15th Assam Rifles ki personal yauba kangbu amana khongtal singsang parengda mamang thagi kunipal amadi thasigi ama faba popi pambi yanthatuna manganbagi drive zathakre nimit nini gi drive aduda khongtal singsang parengi lam ekar chamani fuda aina yadaba mongda tharamba yamlaba popi pambi sing yanthatuna manganki loinana popi pambi thabada sizinaba khangpoksang kontaret amasu mai thaduna manganki hari Kangpopi District Police, MPTC, NAF, NCB, 6 IRV, 5 IRV, amadi Forest Department ki personnel sing yauba apun makangbu amanasu Cycle Police ki manung sana laiba Valpabung amadi Molkon Singsang Parengi Maraktalam Eka Tarani Thuida Tharamba Popi Pambi Sing ngarang yanthatuna mangan kre Nakalamanamda Tamenglong SP gi mityang makada Tamenglong District Police Forest Department 39th AR NAV 87 CRPF 7th IRB amadi 5th MR personnel singna SDO Toksem yauna aina yadaba mawongda popi pambi thabagi mayokta drive amangarang chathaki hariba drive aduda Toksem subdivision gi manung sanba kaimai koki village da drive chathaduna mafam adugi lam ekar kunmathoi da tharamba popi pambi sing yantatuna manganki tongan ba district singda tongan ba department ki personnel singa loinena popi pambi ki mayokta satharakpa drive ta lam ekar sama humbudra humdoi da tharamba popi pambi sing mangan mangam khra haidi nungsinabi nupiga puna satminakhiba kwakaithel akoizam nonganbagi nisigi January ba khudingmak phaduna matik saba jairak pidriba phawba asiba haksang lokhiroi haina apunma Manipur kanba Imalov Amkel gi president Laurembam nganbina paumising da phongdokre Amkel Ikal Wasdav Poirei Leimerol Kanglamai Salai apunba nupi lamjing lop amadi nonganba misigi matangda semkiba JSC ki mihut sing yauna Manipur Press Club ta ngarang pangthokiba pawgi mifamda Laurembam nganbina hai nonganba misi asigi matangda lengak asina tumina laisinba yaroi ngasi phawba misi asida chenaba mihatpa sing haujuk phawba lengak asina phaba ngamda bhaibasi yamna laibak thibani misi asida chenabadagi phaduna kasum sangda laikhrabi Sonia gi masindagi su mihat asida chenaba mioi sing khangmangam khrabani nonganba mihat asida chenariba mioi khudingmak Manipur lengak amadi NSN IMna athubada thidoklaga mihat pada pigadaba dandi chapsana pibiyo sikraba mioi ni khomlakpa ngamlaroi matagum achum aran khangdana pangangang biganu isu asi sel khara piraga tumina laisinba yaroi asigumba aki tujungningai oiba thodok kayasu mamangda kayarak thokiba laikre maramasina misi asigi chenam khudingmak suna phagatuna miyam khangna akanba dandi pibiyu masina tragadi asiba haksang laudabadana tana lamdam sigi mafam kayada amukta thokhidriba mawongda akan makhongjing kaya sangsilagani hainasu MKL gi president Laurimbam nganbina makhatana phongdoki nganba amdu agrigi misi asigi batangda Sonia hariba nubi maza asina magi gari da tang tarama te da pukraga ahinduda hatoga mana phajana mayunda laga laiba ase koi pente Sonia na mi hatpache mana hatpani amadi miyama mangda khangna machana khangna surrender tawraga ma mi hatpache ma machana putokan gadan aduga mohesh na su nangna hatpani haibache makoi ani gi machindagi lautuna raga hatpani haibache magi machindagi kota judgment mangda khungrabani khwaidagi achouba step fail haibra putok tim sia thuba matamda sarkarna pabiduna achumbase sarkarna thuba matamda putok hani aba wafamsi imana sitami miyat pache miyama mangda chinagera natraga ahak pacharakse sarkarna pigadabani haba wafamsi imana si samyamda thamjari mamang tha February tangkol humdoida mitai mayak kuntaret asina mitai puya pabaya de haibagi matangda education minister na mayak kuntaret ki expert committee semduna yengsilagani haiki adubu expert committee asi sembada MMRC ki member amata khangat piraktabasi laibak thibani MMRC na mayak sing sindambagi diploma course khudingda mitai puya paba ngamnanaba training piduna tambiri haina mitai mayak research center MMRC ki secretary Laisangthem Deben mitaina phongdokre
mayek kuntaret ki chayet naba asigi matangda mahakna hai mayek asigi achauba yawol asi kumja lising ama chamapan humpu mapanda mapal kangjebungda phamkiba conference amadagi hauki khongset asigi makha tarakpa kumja lising ama chamapan mudrani palda Manipuri Chief Minister oiramba yangma so saijana lusingduna mioi tarani thoigi oiba expert committee ama semki committee asina kupna tha tara changna khanaraba matung kumja lising ma chamapan mudrama pangi August thada mayek kuntaret asi chanaragani haina official oina lauthokki kumja lising ma chamapan nifuda mayek asigi gazette fongbada matamdugi expert L Kulachandragi approval yaukidabadagi asoiba thokki hairiba mayekki asoiba du education department na matam changlabasu changna chumthorakki chumthoklaba mayek sing asibu MMRC na sindam piduna lakhi nakalamaramdana mamangda lana phungkiba mayekki record munna khangdaba mayekki lup singa asoiba mayek adu takpi tamki chayetnaba asidagi ngasi phawba mayek asi senjakta phawba hapayadana leirakhibani haiki MMR sina piba AMD pass tawraba mioi singbu nimit tarani gi nainaba training phanglaba mioi sina laya paba ngamgani mayek amadi lon gi maram wahang ama lakpa matamda pakhum ama hekta pisinba asina leibak irang thoknaba sinba oina thokani